Asian Senior Judo Championship ta Takhelambam Inungnganbi na bronze medal ama lawba ngamkhre Judo Union of Asia gi miteng makhada China gi Ordo Sports Development Gymnasium da thasi ki taraga taruk gi pangtokpa haukiba championship aduda Imphal East ki Tiger Camp ta leiba T Navakumar amadi T Ibet Chau ani gi machanupi Inungnganbi na women 70 kg ki category da Mongolia gi Khagava Dulambu Mighty Piram Laga bronze medal lobangam kibane championship asige first round da by Fanglaga quarter final dana Uzbekistan gi Srizin zone gi Makutta Mighty Hauraba Matung first rep charge da Kazakhstan gi Elena Moldokulova vu Mighty Piram Laga bronze medal bout ki damak changbangam kibane Ningsing bayabadi 2013 da Thailand na yumbu oiduna Bangkok ta pangtokhiba Asian Senior Judo Championship ta Manipur gi Ningol Angom Anita na India gi ahanba nupi judo sanroi ama oina bronze medal lobangam ki Chahi taraghumdo gi matungda India gi anishuba nupi judo sanroi ama oina Inungnganbi na bronze medal lobangam ki bane Thasi ki taraga nipan fawa pangtokhiba championship adu da Asia gi tongan ba lebak taraga mapandagi nupi amadi nupa sanroi chamaga marifu taraga taretna sarkyaki